मरुओइबा पाव लोक सभा मिखल की इनर द लेफ्ट पार्टी सिंगी मिरेप ओइगदौरिबा डॉक्टर एम नरेगी मिखल की कैंपेन बिष्णुपुर दा हौदोखरे ममांगी लैंगाक मतमदगी साबा हौरकिबा तोंबिसना मार्केट कॉम्प्लेक्स सही अमगी ममांगदगी थबक लेपखरे अमदी नुपी सिंह मसागी सेंथोक लंबी लेना हिंबा ngamlaba matamda नुपी सिंगी थाक हेना वांगना लेबा ngamgani हाइना एग्रीकल्चर डायरेक्टर लालतानपुई बंसोंग ना हाइख्रे खुरुमजरी मिजेंग तापिरिबा सिंह पुतारामना उसरी पाउस थंदोकना पिजरी तरा तरे लक सुब लोकसभा मिखलदा सीपीआई की मिरेप ओइना इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी दा थोरकलिबा सीपीआई की सेंट्रल एजुकेटिव मेंबर डॉक्टर एम नरेगी अहानबा इलेक्शन कैंपेन बिष्णुपुर डिस्ट्रिक्ट दा हौख्रे स्टेट इलेक्शन कमिटी मणिपुर स्टेट काउंसिल सीपीआई नसिंदुना बिष्णुपुर की ख्वाइराकपम कम्युनिटी हॉल दा पांगथोखिबा थोरम मदुदा सीपीआई की स्टेट सेक्रेटरी एल सोटिन कुमार सीपीआईएम की स्टेट सेक्रेटरी के एस ए शांता आरएसपी की स्टेट सेक्रेटरी एन रतन फॉरवर्ड ब्लॉक के सेक्रेटरी के एस ज्ञानेश्वर अमदी सीपीआई की अचै लुचिंग क्या सुसरुक याखी डॉक्टर एम नरना खुंगंग सौखत्तना लमदमसी सौखत्पा ngamloi लोकताक कंदना मणिपुर कनबा ngamloi बिष्णुपुर डिस्ट्रिक्ट कंदना मणिपुर कनबा ngamloi हाइबा वाखलोंदा मणिपुर की पुवारी सागतपदा अचौबा थौदांग लौरिबा बिष्णुपुर डिस्ट्रिक्ट अमदी मणिपुर की सगियंग मिंगसेल ओइरिबा लोकताक की मसाइकोंदगी अहानबा इलेक्शन कैंपेन असे हौदोकपनी इंडिया की लोकसभा की मिहूत 594 की मनुंग सुपनतगी इनर अमदी आउटर अनी खक्तना लमदमसी महूत सिंदुना चटलगा हाउस द मरोल थोक्तबा लमदमसी इशू फजन पुखटपा ngamdabagi मियाम की खंदुना मिरेप अमा ओइना सोंगथोकपनी चाही हुम्फू कांग्रेसना पालिंगाई अमदी सेंटर अमसुंग स्टेट ता पालिबा बीजेपी सु मधुमंगाई ngasi मणिपुर दा थोकलिबा इशू खुदिमक राजनीतिगा मरी लेनबा ngaktani सिंथिबा राजनीति तौबा सिंगदगे आइखोइ लापथोकपा मतम ओइरे हाइखी लोकताक यावदबा मणिपुर कर्म मतमदा लेगे कर्म मतमदा लेगदरी लेरोइदोरी पुनम सिनैनरपदा लोकताक कनबाइबसे मणिपुर प्रजा की तौबा यादबी थौनी लोकताक सीबा मणिपुर प्रजा सीबा हाइदोरी मरमदर वी नीड टू प्रोटेक्ट बिष्णुपुर डिस्ट्रिक्ट से क्वाइदगी मरुवे मणिपुर की प्रजा कन्ननबगी अदुगुंबा उपाय मा हाइरगदी लोकताक कन्वेशन ओइगदोरी मधु राजनीति लेवल दा खन्नन नैनबसु हुंसुनु हाइबो खलसे एखोनि ngasibi khunguk chaningi स्टेट सेक्रेटरी एल सोटिन कुमार ना डेमोक्रेसी खोंगोई नबा सेक्युलरिज्म मसक खंगदबा मियाम दा एडवर्टाइज खक तौदुना तात तौबा सिंगदगी लापथोकपा मतम ओइरे हाइखी हानगी चीफ मिनिस्टर ओक्रम इबोबिना लुचिंगबा मतम अदुगी लेंगाकना ऑल असेंबली ममांगदा साबा हौखिबा तोंबिसना मार्केट कॉम्प्लेक्स सही अमगी ममांगदगी हौना थबक लेपखरे मतम अदुगी चीफ मिनिस्टर ओक्रम इबोबिना स्ट्रीट वेंडर सिंगी वाथोक अमदी कैथेल फमफम लेतबदगी अवाबा कया थेंगनरिबा अदु कोखनबा पांदमदा उरेप उयुंग तमदुना साबा हौरखिबा तोंबिसना मार्केट कॉम्प्लेक्स असी अककनबा मतमगी मनुंगदा लोइसिनगनी हाइख्रबसु हौजिकति सही अमा हेना थबक लेपतुना लाकली मिनिस्ट्री ऑफ अर्बन डेवलपमेंट की सेंथंग मखादा PWD ना वर्क एजेंसी ओइदुना सिम्प्लेक्स कंपनी ना साबा हौरखिबा मार्केट कॉम्प्लेक्स असि मपुंगफाना अथुबा मतमदा लोइसिनना बा चीफ मिनिस्टर एन बिरेना सही असिगी जनवरी थादा महूत डिपार्टमेंट अमदी चीफ टाउन प्लानर याउना अजय ऑफिशियल सिंगा लोइनना मिफम पांगथोक्तुना खनबगा लोइनना मरी लेनबा महूत डिपार्टमेंट अमदी वर्क्स डिपार्टमेंट थबक थुना लोइसिनना खंगनखिबा लेख्रबनी चीफ मिनिस्टर एन बिरेना ऑफिशियल सिंगदा चपचाब वफम खंगन खरबसु हौजिक फावबा कैथल साबगी थबकति लेपतुना लेरी अमरोमदा ISTV न्यूज ने फंगबा पावगी मतुंग इन्ना सिम्प्लेक्स कंपनी दा खुशुमन ओइना लुपा करोड़ अमा मखाइरोम मरी लेनबा डिपार्टमेंट ना पिथोरक्तबदगी थबक लेपखिबनी हाइरी नुपी सिंह मसा की सेंथोक लंबी लेना हिंबा ngamlaba matamda नुपी सिंह की थाक हेना वांगना लेबा ngamgani हाइना एग्रीकल्चर डायरेक्टर लालतानपुई बंसोंग ना हाइख्रे वफम मसिंग असि डायरेक्टोरेट ऑफ एक्सटेंशन एजुकेशन सेंट्रल एग्रीकल्चरल यूनिवर्सिटी न सिंधुना इरोसेम्बदा लेबा CAU की कॉन्फ्रेंस हॉल दा पांगथोकपा नोंगमगी ओइबा एंटरप्रेन्योरशिप एंड स्किल डेवलपमेंट थ्रू फूड प्रोसेसिंग अमोंग दी रूरल वुमेन फार्म वर्कर्स एंड अनएम्प्लॉयड फीमेल यूथ की ट्रेनिंग प्रोग्राम हौदोपगी थोरमदा हाइखिबनी ngasi की थोरम मदु एग्रीकल्चर डायरेक्टर लालतानपुई बंसोंग डिन कॉलेज ऑफ एग्रीकल्चर CAU प्रोफेसर Y जेकेंद्रा प्रोफेसर रतन कुमार शाह डायरेक्टर डायरेक्टोरेट ऑफ एक्सटेंशन एजुकेशन CAU अमदी प्रिंसिपल इन्वेस्टिगेटर फार्मर फर्स्ट प्रोग्राम CAU प्रोफेसर PH रंजित शर्मा सुसरुक याखी
Agriculture Director Laltanpui Bansong na makata na fongdokibada nupi singna tauge khanba thabak tawba ngamdaba leite aruba thabak ama tawbada mai pake hairabadi thabak adu nupi da sinaw haiba wafam leiribani maram aduna training asida saruk yariba nupi singna economic empowerment ama purakna bahotna bada achauba thaudang launabagi damak training asi thawai yauna khangdaba kaya khangnana bahona biu haiki. The northeastern state women are so much better off than our other northeast counterpart. I think this is true because see, Manipur is the only place in the world we have a market exclusively for women called Ima market. So when we are financially, depend we can be independent. So to get that independence, we have to have income. Income government job see, government job is not a very attractive place. See, the best job I find is self-employment. Self-employment is quite the best job because you are your own boss. Farmer First Program CAU की Principal Investigator Professor P.S. Ranjit Sarmana Training Program से Farmer First Program की मखादा पांगथोकपा program अमनी मरु ओइना इंग लिसिंग अनिगा कुनिथोइदा farmer singi income double ohenabagi Prime Minister gi manglan adu mangphaungna hanabagi pandamda asiguma nupi singkhaktagi oiba training program ase pangthokpani haiki. Singsi farm women singsi matau karam taudana mai masai sentoksi hengar hangani yumda phamdana lebai mahuta kaigumba khara tawba yaba thabak khara mushroomgi chili gi ate te khoi value added oiba makhal singsi khoi adu training program ni khoi wakhalonda mai masal marun don lepchana naba asigi wakhalonda khoi na ngasi training program si sinjabane English singaniga mapan gi July gi tang kun humdoi khwairamban gi thokdokta Rabina amasung Sanjit Mihat ki case ka mari lainana Constable Herozit na media da fongdora khiba wafam dagi case asi makha na CBI na tizin zage haibada Session Court na ayaba pi khiba singna duna Manipur High Court ta matam adu gi additional SP AK Jaljit na singna duna tha khiba petition amasung Sanjit ki apokpi taratombi masasu case asida respondent ama oizage haiba case ki hearing hanjin yaithok tuna leibana thodok asigi achumba wayal fanghanna bahotna bada matam changhalle haina Supreme Court ki advocate Sri Z Vava Sorna Fongdokre Kwakatel the Labour Human Rights Alert ki office the pangthokpa paugi mifam amada mahak na makha taraduna hearing hanjin yaithokpa sida CBI na sutaksin dabana maram oiraga taratombina English singaniga tara nipan ki August thada mahak masamak yauna yauzage haina court wakat khibani adubu ngasi fawba petitioner amasung council gi maikai degi tongan ba maram kaya piduna yaithoktuna lakle Amaromda Session Court Sathariba case lotion bagi phibam da lakle case asi lotion khrabadi khwairamban thodokta makok thongba singi marakta chenaba singi mathakta seirak piba ngamlaroi haiki. Whether CBI should investigate or not is pending from last 2 years. And what is happening? Meanwhile, the trial is ongoing in the trial court. And out of 250 witnesses, more than 100 witnesses has got examined. And the difficulty is that by the time the High Court will decide this matter, the trial will be over. And once the trial will be over, then A.K. Jalajit will be exonerated. He will never be implicated in the case, the operation in charge of that. So, plight of the victim is that when will she get a justice even after since 2009, 10 years has passed and the matter is pending for one or other pretext, it is pending. We have full faith in judiciary. We keep assuring our clients also that you keep faith in the judiciary, keep faith in the system and you will get the justice someday. Imphal West Commando na Maharani Thong amadi Hindu Hotel dagi nagamapal paring da ngasi ayu combing operation sathakre mari lainaba che chang yauram dabadagi miyoi kunithoi city police sinakre Amaromda Imphal East Commando na sungasi ayu Chandam Sandrokta combing operation sathakre miyoi chanirom amamamta oina verification chathaki miyoi ama makhata ba verification gidamak mari lainaba police station sinakre hairi Makhata na ngasin numidang wairam su additional SPTS Krishna Tombi na lusing duna district asigi SP Jogesh Chandra gi mityang makhada Imphal East Commando na hawkib bheng amasung Mahabali gi akoi bada thibu humbagi thabak sathaki punna miyoi chani humpurom verification sathabada miyoi mari masagi saktak se yaudabada gi Porampat police station da sinakre hairi Imphal East Police Commando na ngarang nungthil pung ama khara helakpa aduwaida Mahabali crossing da achat awok sing check tawbada Jet UF ki cadre ama fare hairi
पुलिस डिपार्टमेंट की PRO की चेरोल अमना फागलबा म्यूएससी की ममिंग मैपाक कामई चही कुंथ्रानी थोई अपोकपा लेखिद्रबा अदिम कामई महाबली कबुई खुल मयाई लेकाइदगिनी अमरोमदा थौबाल पुलिस कमांडो अमसुंग कुंतरुक सुबा असम राइफल्स ना नुपी पुलिस यांगना थौबाल बाजारदगी UNLF की मेंबर मफारे हाइरी तरुक सुबह AR अमसुंग इम्फाल ईस्ट पुलिस कमांडो की कांबू अमनसु जेनिम्स क्रॉसिंग दगी प्रिपाक प्रोगी कैडर अम फारे फारब म्यूएससी की ममिंग नोंथोंबम सुरेश सही कुनमंगा अपोकपा भुवनेश्वर उरिपोक अचोम लेकाइदगिनी हाइरी रिम्स हॉस्पिटल की नेफ्रोलॉजी डिपार्टमेंट सिंधुना मणिपुर प्रेस क्लब पाउमी सिंगी ओइबा फ्री हेल्थ अवेयरनेस अमदी किडनी डिजीज डिटेक्शन कैम्प अमा पांगथोखरे कैम्प अदुदा पाउमी कयाना मसादा किडनी की प्रॉब्लम लेब्रा हाइबदु खंगदोकना चेक तौनखी डिपार्टमेंट असगी हेड ऑफ डिपार्टमेंट टी ब्रोजेन प्रोफेसर एन शरद कुमार अमदी स्टाफ कयाना कैम्प अदुदा सरुक यादुना मपुंग फानखी अमजुगी प्रेसिडेंट ब्रोजेंद्रो निंगोम्बना पौमी सिंह मसागी सिनफमदा माय ओनसिलिंगैदा हक्चांगी सेक्शन थोरांग मतम साना लोखटपा ngamnade हंदकतसु था खरगी ममांगदा अमजुगी मेंबर मापन मसागी अनाबना मरम ओइदुना लेखिदे मसी यूनियन की थमो यामना सोकपा तांकक अमनी मतम साना हक्चांग सेक तौरमदबदी असिगुम्बा थौदोकसिंग असि थोकलमदबसु याबनी ngasi पांगथोकलिबा केम असिना पौमी सिंह साउना मतेंग ओइहली हाइखी प्रोफेसर एन शरद कुमार ना हाइरिबा किडनी की अनाबसिंग असि मतम साना लायोंग खंगदोक्तुना चेक्सिन थौरांग लखत हौरबदी मिपुंग खुदिमा किनिंगाई करिशु लैते अफबा इसिंग थकपा अफबा सिंजाक साबा साजेल तौबा यामना मथौ ताई फिल्ड चतबा ऑफिस दा फमदना थबक सुरिबा सिंगशु मतम साना असिगुम्बा अनाबा सतगी ngakthoknanaba hakchangi weight hantanba mathau tai haiki किनी मसा फना थमगदी अखोई लाइफस्टाइल मॉडिफिकेशन आइदि अखोई हक्चांग फना थंबा ताम द नुई मंगानी गो वाकिंग चटपा अफब चिंजाक चाबा नोयहंदबा वेट सी फजना थंबा अदु सुरुक थक्तबा अदि ओवर द काउंटर ड्रग्स अखोई पेन किलर गुमसी पंगसादा चासन बसे कोक्सी ख्वांग नाय खोलेन हेक चासन बा मसी तौबिदबा अदो इसिंग नोंगमद लिटर अनि दिन अहुम बौसी फजन थकपि बा चांग नायना सुबाइना अखोई की चांग नायना एक्सरसाइज तौदा खोट साजेल अखोई की लाइफस्टाइल सी फजना हिंगबा ngमगदी कोई किडनी नारे कोई चांस है खरम मकई फनी नुमित निनी सुबना उखरुल डिस्ट्रिक्ट की मनुंग सनबा रिंगुइदा विन हार्ड और डाई ड्राइंग हाइब थीम द पांगथोकपा रिंगुइ लुइरा फनितकम कल्चरल फेस्टिवल ngasi मखल मचेल की जगोई इसै लोइनना हाइसिंगबा तानबगी थौरम कयागा लोइनन लोइसिनख्रे लोइसिनबगी थौरम अदुदा सलाई होल्डिंग्स प्राइवेट लिमिटेड की चेयरमैन अमदी मैनेजिंग डायरेक्टर नारेंगबम समरजीत पाटसोई एसी की एक्स MLA सापम कुंजकेश्वर ईस्टर्न मोटर्स की मैनेजिंग डायरेक्टर प्रीतम श्रीनाम सोशल वर्कर सोमताई सैजा थांगजम अरुण कुमार सिंहबा मियोय क्यान सरुक याखी थौरम अदुदा वांगांगबदा सलाई होल्डिंग्स प्राइवेट लिमिटेड की चेयरमैन अमदी मैनेजिंग डायरेक्टर नारेंगबम समरजीतना सलाई की मरुइबा पांदम सिंगी मनुंगदा लैंगाक अमदी लौमी सिंगी मरक्ता लैरिबा अहोबा मेंखतनबा थोंग अमा सेमगतपनि हाइकी फार्मर्स का लौमी सिंगा आइखोइगा गवर्नमेंट का अनी की मरक्ता लैनरिबा गैप असे मतौ करमना फिल अप तौगदगे गैप असे मतौ करमना मसिगे अचौबा तुंग कोइने चनगदबा थोंग अमा मसी समगदगे सागदगे हाबदु तसेंग अखोई मंगला नमग लोइनना अखोई हौजरकपनि लौमी सिंग मागी लैबा फार्मर सिंग लैबा ग्रीवांस मागे लैरिबा मंगोंद वाटलिबा मयाम सिंग अदु अखोइने कुपना येंगुरगा मदुगी मतुंगिना दरकार लैबा कंपनी सिंग अदु मथंग ngasi फावबदा लेपतना अखोइना चथरकपदा ngasi पुलपना 20 कंपनीज अखोई एस्टैब्लिश तौजरे लाकलिबा लोकसभा मिखल की दमक स्टेट लेवल मीडिया सर्टिफिकेशन मॉनिटरिंग कमिटी अमसुंग मीडिया सर्टिफिकेशन कमिटी सेमख्रे CEO मणिपुर थोकिबा ऑर्डर अमगी मतुंग इना स्टेट लेवल कमिटी के मेंबर तरेट CEO PK सिंगना चेयरमैन ओइदुना लुसिंगली एडिशनल CEO T रंजितना मेंबर सेक्रेटरी ECI ना अपॉइंट तौरकपा ऑब्जर्वर ओइना IPR डायरेक्टर H बालकृष्णा ऑल इंडिया रेडियो इम्फाल की दिलीप मयेंग बंसु यावरी मीडिया सर्टिफिकेशन कमिटी एडिशनल CEO ना चेयरपर्सन ओइरी डिस्ट्रिक्ट इलेक्शन ऑफिसर चुराचंदपुर नसिंदुना लाकलिबा लोकसभा की सेम साबा ओइना मथौ तौगदबा पोलिंग पर्सोनेल सिंगी नुमित निनी सथगदबा बैलॉट फेस्टिवल हौख्रे EVM VVPAT सी विजिल लमदी अटै मिखल गमरी लेनबा थबक थौरम सिंगी मतंगदा पर्सोनेल सहुम लोमदा अवेयरनेस पीखी ngasi gi thauram adu da DC Samlal Punia susaruk yakhi इलेक्शन असिदा चुराचंदपुर की ओइना ख्वाइदगी फ्री एंड फेयर ओइखिबा पोलिंग स्टेशन की
पोलिंग पर्सोनेल सिंगदा लुपा लिसिंग मंगागी मना पीगनी लाउथोकी Weaker Section Development Council Chandel District na sinduna ngasi GM Holda nongmagi oiba indigenous seed mela ama pangthokre mela astil tongan ma district nipan dagi farmers sing na puthorakpa indigenous seed sing utki best farmer ahum su khangatuna mana mathun su yenthoki mela asiga mari lena na pangthokpa thoromda ICAR Imphal gi Joint Director Dr. I Megha Sandra CAU Imphal gi Head of Department Agronomy Dr. L. Nabasandra, Manipur Small Farmers Agri-Business Consortium की Project Coordinator MS Khaidem na sarukyaki. Weaker Section Development Council की Secretary के Sangnai na mapalamdagi pusulakpa hybrid maru kaya na ngasti di lamdam asida mapung fana sizinabadagi lamdam asida laizaramba maru marang kaya mangsilakle miram gi mahay marong gi maru sing asum sizinarakpana Manipur nongmadi mahay marong gi maru marang sing mipal tang basoyden oirakani Masi kalhauna bahona batchangi Manipur lengang na sulamdam asida yam na ngalingay matamdagi sizinaraklaba mahay marong singi maru marang sing budhanda na thamna na ba akhan na ba thorang paikhat pamathau tai haiki Myanmar da laiba India ke ambassador Saurabh Kumar na luchingba team amana Myanmar da India na sagadaba thong humpu mapan gi phibam yengsin khre tha sigi tang tara ni thoi dagi Yangon dagi Mandalay phawba laklaba matung Mandalay da laiba Myanmar gi IIT da interaction program am supang thoki tha sigi tang tara mari da Moniwa Women and Children Hospital da satuna nupi amasung angang singi phibam yengsin khi ngasi kale dagi tamu Kigon Kalewa Fauduna Chatliba Trilateral Highway da Sagatliba Thong Humpuma Pangi Pibam Yingsin Kibani Ambassador Gi Kongsat Adu the First Secretary Madi Ajay Official Sing Suloy Naraki Indo Myanmar Friendship Bridge da Assam Rifles ki Officer Sing ICP Gi Manager na Chingba Unaki Haukiba February Gi Tang Kundagi Hauna Drug Sizinaba Mob Lynching Haiba Pauzel Puduna Manipur ki district tara taruk pumbada mathanta khong na satluba manikanta ngasi Imphal da thunglare mahaki khongsat mai paklakpada karam awang laikai young club na harau tayam na okpagi thoram ama club asida pangthokre thoram adu da laikai gi ahal laman kya na saruk yakhi karam gulmit na manikanta bu pungning thogat poina lupa listing yang khai pikhi manikanta mutum na mayai kaba chinjak na khunai asida piri ba saitheng amadi Mob Lynching na malay laitaba miyoy kya awafam da tariba silep tuna nung sisana na hingminda na bapandam da khong na satpagi thoromasti pangthokibani haiki Nisha sabaje hojikti akoi yam lemna bagi ta ta ma khanare yu thakragadi guli jadragadi mayam tum loi kaina taw admain wakhan je khanai ba nisha saba khopa je akoi phanam thenge adubu yarakta dagi ai as Sidi sida yadramina individual oina tokjaraga hai wakhan je chakung no lepe sigi pre plan taw je sahi ma musure no mada pung mari manga mu ai parties taw jare ada ai shira bu sanga bu ai yang kita contribution kita taw su taw banga ma di hai na ina chacha Wangoi Kendra da Mirip Oikiba Sagol Sem Achauba Amukhana Indian National Congress da Yaukre Hiramasiga Mari Lainana General Secretary Administration MPCC SGT na Cherol Amathokre Panbayai Sagol Sem Achauba Manipur Pradesh Congress Committee da Ing Lisingam Gachoma Pan Marifudra Mathoi da Yauduna Vice President dagi Hauraga Tongan Bapam Kaya Pairam Baga Loinana AICC gi member Amasu Oiramlaba Miyoini Manipur ki mahausa ki khal kaitharak padagi thingsi hairabadi turel sing kanba amadi turel sing gi haurakpham thidoktuna nainaba mathau tai haina environmentalist Dr. R.K. Ranjanna Fongdokre wafamasi Directorate of Environment Classic Group of Hotel amadi Southeast Asia Center for Agricultural Sciences ka khusham naduna Hotel Imphal ki sangai hall da pangthokpa International Day of Action for Rivers ki thoromda mahangna fongdokhibani chahi gi oina Climate Change and Riverine Ecosystem in Manipur Haiba Thim da Pangthokpa Thoram Maduda Retired Commissioner Dr. R.K. Nimai MUG School of Mathematical and Physical Sciences ki Din Professor N. Ras Mohan Amadi NEIST Imphal gi Principal Scientist Dr. Bir Kumar na chingba myoy sing saruk yakhi R.K. Ranjanna Manipur asi Platonic Action dagi sem khiba oibana awang dagi khada nemthana Laibana Turel Kayagi Horokpam Oi Khanongpok Asia gi khwaidagi maru oiba Turel singi manungda Barak amasung Manipur River Manipur dagi Horokpam oibana region asigi ecosystem nainabada Manipur yaugdaba yadaba oiri Manipur gi oina akoibagi phibam mangshilakli basi kannana bohonabada Turel singi mausagi phibam hanjin hanna bohonaba tangai fade haiki
Chahi tara taret khakta ngairibi nupi macha amagi nupi oibigi ikai khumnabada manghanbada chenaba sekta mayai lekaidagi waikhom ngauba chahi kuntra manga apokpa biren phabi naba mari leinaba police station da wakatlabasu phabidre hairi Manipur Press Club ta pangthokpa pawgi mifam amada Pungdong Bam Village ki President Thangzam Ibobina thaudok asigi matangda Porampar Women Police ta February ki tang kun tarukta complaint na matawkhre adubu ngasi fawba phabidane leiri January ba waikhom ngauba faduna ain gyoba thabuk lokhatpiu haigri Taraga marini sujala abanina ngasi bawde accused father bisidaida akoi nungnang bam poeba aduna maramorga akoi men accused phabi yu haibaneba yaragadi adu moi try tarungani taroga chu arot pathibadi khadi warambadi yai adu orga chu akoi father banina kari gi moi father ji haibagi chingnabduda adu orgadi akoi press conference tawna blakna raji haidana adonda changsan jarpaneba machina father na tawba yarakta taragadi akoi makha taba khongjang kari tawjige haibagi kanu du sokoi decision du lawraga akoi amuk tawrkhine Kadana mayai kaba chinjak maru fangna muthat na changsilakli bakhong tongan ba khongjang gi saruga mo oina ngasi Bishnupur district kha posang bamda leiba Royal Education Center da academic awareness program ama pangthokre thoramadu the center sig principal Laishram Gangamani kadagi president Hizam Priyo Kumar kada Bishnupur district committee ki president S Basanti Susarukhyaki kadagi secretary general Gitchandra Mangang na resource person oina wangangki Manipur State Legal Services Authority ni Sinduna International Women's Day ga mari leinana legal awareness thorom ama Loktak Project New Kanangi Community Hall da pangthokre Advocate Kaisam Dhane Advocate Longzam Indirana resource person oina wangangki Village Authority Luchingba Singh Naha amasung nupi Humpurom na sarukyaki District Legal Services Authority Tamenglong na Legal Aid Clinic Tamenglong ga khusam na duna nongmagi oiba legal awareness thorom ama DC Office Tamenglong Complex ta pangthokre Advocate Chuncham Liu Kamai Advocate AG Jingkhu Gong na resource person oina wangangki More Consumer Club के Finance Secretary Michael Thomas na luchingba kangbu amana More de leba veterinary ki DI laboratory yangsin kre Michael Thomas na office asida field assistant ama khakana office asid chalairamba thingnaki hidak khara khaknatana mapung fana hidak leiramde Dr Leifam Thokpa Singh leiram khide Dr Singh Chang naina laktuna ningthi na mathau tawhaningi haiki Mada chatlo haibakumba so adu dasu yam farak taba maram de international boundary lai banana hekta pura ka chatpa yada ekoi mafam da laina ekoi na adugi khudung chaba se lobangam dabagi tamakta yam nungaitre athuba matam da yengchen bebagi tamakta ina request tawjare All Jiribam United Club Association Amadi Krishna Diagnostic Khusam Naduna Jiribam ki tongan ba club singa free medical test pangthok pagi saruk ama oina ngasi ayuk Pung taret tagi Jiribam ki chingdong da leiba maira club ta pangthokre mahiro yauna mioi cha marom na kem adu da saruk yaki Association ki Vice President N Prem Sandrana Jiribam ki mipung khudimak masamu fana leina ba pangthok liba free medical test asi makhatana club atai da su pangthok higani haiki Paugi Marathana aten mabre am talawzari Notice the Hanbo in a National Housing Bank wholly owned by RBI license Pankraba Ministry of Finance Department of Financial Services Government of Indiana Sarfasi Act 2002 Makada Financial Institute Amo in a Sakangraba Pradhan Mantri Awas Yosna Housing for All Bisin Makada subsidized loan people the Mangzil Thariba Pantubi Housing Finance Company Limited Amadimasigi subsidiary companies Singis Yauna Puna branch Tara Hum Doyang Duksare Miyama Financial Facilities in Lobina Baning Singzari Pantubi Housing Finance Company Limited and its subsidiary group of companies. The Great Wedding Sale by Mobile Furniture. Chicken 65, chicken lollipop dry, chicken masala, chicken lollipop masala. Maipa Foods, available at your nearby store.
Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chabiu Maipa Dance Studio and Fitness Gym. Medillion Ambulance Services Manipurna Miyamgidamak Hodokchere 24/7 ambulance service Masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tawbagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tawbiyo amadi call tawbiyo Medillion Ambulance People Ambulance Amukana tanamnok sari makhataba pau Integrated Beekeeping Development Center CAU Imphal Sinduna Bisnupuram di Churachandpur District ki Longmi Singhi oiba numitare ni satharakiba scientific oiba mongda khoiloiduna Longmi Singhi income saruk ani ohenabagi training College of Agriculture CAU Iroisemi Conference Hall da loishinkre thoromaduda Manipur Khadi and Village Industries Board ki ADO Thongam Ibomsa CAU Imphal ki Dean in Charge Professor Y Jikendra Department of Horticulture ki Professor AK Bijaya Integrated Beekeeping Development Center की Principal Investigator Dr. K.I. Singh Susaruk Yaki ADO Thongam Ibom Sana Khoi Loiba Habase Sel Changdaba Sebam Li Masinjat ki Mathau Tadabana Mipum Kudimak Namasi Asangba Matamda Mai Onsenduna Senthok Lambi Lehanba Yaba Thabak Amani Hiramasi Matang the training Fanglabas Sing Lekay Amani Khul Sing the Sandok Piduna Puna Khoi Loina Buhana Minase Haiki Systematic voter education and electoral participation ki matang da public awareness campaign ama Senapati ki mini stadium da pangthokre thoromadu da tadubigi SDO Puni Pau Ronald yauna mari lainaba official sing susaruk yaki awareness asiga mari lainana tongan ba thorom kaya pangthokhi Khongham Patagi Miyam ki thabak tawriba Arambam Karmajit ki matenga loinana Brighter Club Awang Pasamam Khulenda aikhoi thabak surasi haiba pandamda Thailand dagi purakpa tongan ba mahai marong manamasing maru marang sing yenthokre thorom aduda International Motivator Laishram Punsiba Forest Range Officer Laishram Zugindro amadi Arambam Karmajitna resource person oina wangangki Ishane sagi thabak suzaduna khungangi sel thumgi phibam phagathanna ba thoramasi pangthokpani Manipur Human Rights Commission na More da Human Rights ka mari lainana mobile hearing asi Elara Hotel More da pangthokre thoromadu da commission ki acting chairperson Khaidam Mani More da Labor Civil Society Organization Sing Maira Paibi amadi KSO More gi president yauna miyoi kyana saruk yaki Khaidam Mani na differently able oiraba miyoi singda disability certificate fangdaba all age pension fangdaba widow pension fangdaba amadi More hospital da operation theater mathau ningthina tawdaba lambi thongi phibam phatriba asigi matang da Imphal da hallaga mari lainaba department ta khangalagani haiki Michelle Singna Assam Rifle na security na human right kanana bohna bada miyoi bigi hak kanana bohna bada kari thodang lawgedege haibese makoi desu ekoina ngamba mongda khangana bohna bigi khudong chaba ma adusu laigeni moina su request tawrakpanina tanja phangagadi hayeng se adusu koi chalam dai du unaba yabra haibuna lengani Lilong Police ki Kangbu amna Lilong Sabok Mairen Khulda Nisagi Mayokta Drive Sathabada Nupi Ahum U liter Chahum Humpugaloina na Fagatle Hairi Idil Bung Police na Sungase Yuk Mioi Ani Yungau liter Chahum Yankai ka Kona na Fare Police Station na Sigi OC in charge Shrev Bhats na Lakliba Lok Sabha Mikhal gi Yenglaga Police Station na Sina Mayai Kaba Nisagi Mayokta Akhanaba Drive Sathaduna using asi Phagat Pani Phagalaba using Mari Lainaba Excise Department Sinaragani Hairi And the seized liquor will be handed over to the excise for further necessary action. Thobal Police ki Kangbu amanasu Kairan Bikhokta gi miyoi mari yungau liter chama hamai kilo manga amasung yu sungbada sizinaba kolik ka kona na fare fagalaba sing excise Thobal sinakre
यारीपोक पुलिस स्टेशन सु यारीपोक बाजार दगी मियोय अमा युंगौ लीटर चहुंगा कोनना फागतखी फागलबा यू एक्साइज डिपार्टमेंट ता खुशिनखरे Social Student Union of Manipur SSUM gi Mari Suba Mapok Kumon Thoram Hindi Parishad Hall the Pangthokre Thoramadu the Young Communist League convener W Rameshwar MPPDU gi executive member Shyam Amadi Union Asigi President S Yai Masusaryaki Sel Thungi Phibam Phattabadagi Larik Tamba Ngamdraba Mahiroi Mangada admission fee amasung textbook sing yanthoki Union ki President S Yaimana Union asna warip ahum lawduna lamyan ba irabot ki wakhalon mayek singna khanghanna ba Manipur gi mafam kya da maha ki ningsing sanglen saduna sotharaba leita lairaba mahiroi singlem na mahitam halagani haiki lamyan ba irabot ki wakhalon si mayek singna khanghanna nabagi damakta kungangi amadi Manipur gi mafam ayambada maha ki ningsing sanglen saduna Sotharaba later laira mahiroi singi damak aikhui lemna mahi tamhanba amadi lakliba me thada me de observation pangthokpa loinana airplane thadagi hoduna aikhui SSM gi oina thagi sepong phongba hariba warep ahum asisu yanaba laitana aikhui warep nare Mapok Kumon gi sarugama oina Jennings ki blood bank ta blood donation camp ama supangthoki manaba khunai gi dama kathoklaba e haiba thimda pangthokiba camp adu da mahiroi kyana epki Desam Imphal East District Council amasung Tiger Camp Village Development Committee na Siza Eye Care Foundation ga khusam na duna mit layeng gi camp ama Tiger Camp Community Hall pangthokre mioi sani ga tara mari layeng bada Tara humdoi ngaudong leiba thengnare makhoi bu makha tana layeng nana ba Siza Hospital da thabak lokhatkre Military Civic Action Program gi makha da Mantri Pukhri da leiba tara manga suba Sam Rifles na Imphal East ki manung sanba lamlai nongada Tiger Camp amadi Sagolmang gi miam da fi lo nana ba machine yenthokre Thoramadu da tara manga suba Sam Rifles ki Major Abhimanyu Singh Major SK Singh amadi Laikai gi mera pai bi kya na saruk yakhi Major SK Singh na Assam Rifles ki maikai digi angam mateng miyam da pi na buhonari miyam gi aphaba mari thamnana ba pandam da ngasi thormasi pangthokpani haiki Sagolmang mera pai bi President Memi Thoibina Assam Rifles su matam amana ki na satlamba adu hojikti miyam ga aphaba mari thamba ngamle haiki Khoi ga mari ji asmaina yamna Chesana, the Awanwai, Kaya, Moyo, Podona, Lady Praja, Sigi, Koduapi, Balakoniana, Haidaga, Kanzaraga, Praja, Siga, Koiga, Moiga, Kupsana, Kusamara, Kwasa, Kosiam Noai, Kumbi Kendra gi Torbung Gram Panchayat ki ward number Mariam Sumangada tongan tongan ba political party amadi candidate single support tawduna leiramba imung kuntra humdogi voters da magayang khai BJP da changlakpada MLAS B da na harau tayam na okre Torbung area development committee na sinduna Torbung community hall da pangthokpa thoramadu da development committee gi president W Ibohal yauna mari lainaba mioi kyana saruk yakhi Torbung area development committee gi secretary KS Ningthem na wakhalon manabadagi changlak liba mioi singbu makha ta na pun na chami na bagi apamba fongdoki makha tabada sanabagi pau amuk lawbirasi Sanabagi pau pizari TS Birachandra Singh Football Academy gi club Birachandra Memorial Sporting Club ki under 13 amasung under 15 team semna bagi trial selection lagliba tang tara tret ki ayuk pung tare taba matamda academy gi ground da pangthok lagani saruk yaning ba sanaroi sing namasa gi date of birth certificate amasung Aadhaar card loinarakna ba khanghalli Bhubaneswar da Mars ki tang tara tretagi April ki tang ahum phawba sathagadoriba women's under 23 one day tournament ta saruk yana ba Manipur ki team sanaroi kunmathoi amasung manager S Robindro hayeng Imphal thadok lagani makha taba sanabagi pau boyai ning thousam dagi amuk lobirasi
Singtam Sangapamna for Iber football Lamlai Salobu Mighty Piduna Sahi Sida Ahanba win a Pangtuk Liba Ahanba Langai Trophy is the 11-9 Asset Men's Open Football Tournament ki champion Waikre. Sports Development Wing Langai na Sinduna Mamang Thagi Tang Taradagi Team Tarahumdo in a Grumari Tokna Kairutuna Langai Football Ground Nongpok Sanjembam the Satarakiba Tournament Ngasi Lucian Kre. Lucian Bagi Toramda Anisuba Manipur Rifles ki Commandant P. Manjit Eastern Motors Singmairongi proprietor Sinam Pritam Shamagatarong Deshuba Battalion BSF ki Commandant Hidam Subol ISTV Network ki General Secretary KS Kogen Drona Thoram Mapusing Oiki Sataraki Tournament Asigi Ngasi Sanakiba Aroiba Matchta Singtam Sangapamna Poriber Lamlai Salobu penalty the goal Manga Marida Mighty Piduna champion Oikibani. Match asida team animangna apiba matamda goal amata sanaba ngamdabadagi kicks from penalty magna decide tobuda Singdam Sangapamna mai pakibani. Singdam Sangapamgi kicks from penalty magta sankiba goal singadu Benjamin and Laisiamba Madi T.S. Ronaldo na sanki. Match asida mighty kiba Poriber Lamnai Salogi kicks from penalty magta sankiba goal singadu Krishna Kanta T.S. Ramananda Madi S. Gautam na sanki. Satarki tournament asida Singtam Sangapamgi Sanaroi Kaimin Thangna top scorer club asigi Benjamin na man of the match club asigi Sanaroi KS Wangambana best goalkeeper gi mana taki Langai FC gi Sanaroi Clinton na best player gi mana taki Satarki tournament asigi winner oikiba Singtam Sangapamda trophy gi loinana lupa lakh ama runners up takiba Poriber Lamlai Salogda trophy gi loinana lupa lising yankai Thauramapu Singna Khusinaki Akwai discipline level team ni fair play wisi aduga khana sedana mudikan si akwai appearing togoda referee su utha ko pegi kana se am twin sabai kana jai masi am mai jade aduna football gi team ani mak su ai gi humble apni jamna akwai fair play ga kana si sanabina ba ai na du ka haje Kumphumathoi Suba Sarsor Sansing KCSI CBE Memorial Invitation Football Tournament ki ngasi sanaki bam match ta KPFC Bisnupurna AFC Thaubalbu maitiba pikre. All Manipur Football Association Sinduna Sahi Sigi January Tang Kunipalagi Manipur gi Marsak Narba Team Kuntra Mathoina Saruk Yaduna Kumal Lampak Artificial Top Ground Sathariba Tournament Asigi ngasi sanaki bam match ta KPFC Bisnupurna AFC Thaubalbu penalty ta goal taret manga da maitiba pikibani. Match asida team animangna apiba matamda goal ahum sanaduna draw satpatagi kicks from penalty magna decide toboda KPFC Bisnupurna mai pakibani. Match asida mai pakiba KPFC Bisnupurgi apiba matamda sankiba goal singadu S Sabi TS Manisa Namadi and Radhakantana sanki AFC Thaubalgi goal singaduna MD Saido Raman M OK Namadi TS Premjitna sanki Basai Thamaibanna FC Imphal Mayai Kuibibu Maitiba Piduna Satharakiba Ahanba KCS Memorial Trophy Veteran Football Tournament ki champion oikre. KC Sarmatras Imphal amadi SSC Sektana Sinduna Sahi Asigi January Tang Kuntra dagi Team Nipan Grubani Thongna Khairukuna SSC Sekta Ground Satharakiba Ahanba KCS Memorial Trophy Veteran Football Tournament ngasi loisin kre. Satharakiba tournament asigi ngasi sanakiba roiba match ta Basai Thangmibana FC Imphal Mayai Kuibibu goal ama sinoda maitibu piduna champion oikibani. Basai Thangmiban gi mai pakibagi goal adu en utamna match ki 53 minute sanki. Tournament asigi winner oikiba Basai Thangmibanda trophy gi loinana lupa lising kuntra amadi runners up takiba FC Imphal Mayai Kuibida trophy gi loinana lupa lising kun Thauramapu Singna Khusinaki. Manipur Horse Riding and Polo Association Sinduna Tha Sigi Tang Tara Humdegi Manipur gi Marsak Narba Polo Team Nipana Saruk Yaduna Imphal gi Mapal Kangjibungda Sathariba Taramapal Suba Governors Cup Invitation Polo Tournament ki ngasi sanaki ba match ta Ex Polo Club Wangkhaina Texam Polo Club Panjan Tarit Anida Mighty Pikre Ex Polo Club Wangkhai gi mai pakibagi Panjal Singadu L Atang Bana Panjal Mari Amadi P Ojitna Panjan Ahum Sanki match asida Mighty Kiba Texam Polo Club gi Panjalani aduna S Sadananda Amadi M Kuberna Sankibani Sathariba tournament asigi hayin kilpung ani tabada Singkhai Hunbo Polo Club Amadi Manipur Police Sports Club Team A ga sanagani
Manipur Veteran Cricket Association Sinduna Mamang Thagi Tang Kunipaldagi Tim Tarina Saruk Yaduna Langtabal Public Ground Satariba Taris Suba MPCA T20 Cricket Tournament ki ngasi sanaki ba mersta Napsa Khai Impalna LCCC Sajingbu Ran Nepalda Matiba Pikre Match asida Napsa Khai Impal na tos ngamduna ahanba betting tokibada apibo over kunda wicket tare turaga ran chamaga tara Nepal lauki masigi pakhumda anisuba betting tokiba LCCC sajingna over tara Nepal da wicket loina turaga ran chamaga tara khak lauduna match asi maithi kibani match asida Napsa Khai Impal gi Mahesh na wicket mari lauduna man of the match takhre All Manipur Volleyball Association gi miyang makhada Young Men's Development Organization YMDO hairangoi thongna sinduna ngasi degi team nipana group ani thongna khairoktuna YMDO hairangoi thong volleyball ground da ahanba state 11 men's open volleyball tournament hokre pangthok doriba tournament asigi ngasi ahurumit ki sanakiba match da YMDO hairangoi thongna PRSC Paurabi bo set ahum ama kunmanga tarataruk kunmanga kun kunmari kuntarung amadi kunmanga tarahum daida maitiba pikhi All Manipur Football Association Sinduna Tha Sigitang Taramari dagi Team Nipan Saruk Yaduna home and the away basis Satariba Kulum Doi Suba Tangjam Biresandramadi Maipakpi Memorial Winners Cup for Men Gingasi Sanakiba Metsta KIYC K3 Iril Mapana YDO Kakingbu Gol Mari Anida Matiba Pikre KIYC K3 Iril Mapangi Maipakip Gol Singadu Said Bizu Asim MD Asip TH Angowa Maite Amadi Wahezna Sankibani Match asida maiti kiba YDO kakchingi goal ani aduna MD Riaz Khan amadi MD Narsir Hussein na sanki Thagachari boyani thousam housing asinung magyoiba ay nga sagi pau amuk lobirasi Environment Director teki pangkiba nga sigoy kiba inga sa amadi nung jogi pau da kwai digi sa kiba Celsius degree kontra mga dasmik sino amari Digi ingba Celsius degree taramatoi dasmik sino ani Nuksita ya wising manilgi sang mismin sa da maripu taram dai dasmik taruk mga minimum da sa da kontramatoi dasmik taruk mga oike ngasi nong sukide Loisalak pada marui bapau amukan na pizari Lok Sabha Mikhal gi inner the left party singi mirep oigadoriba Dr. M Naragi Mikhal gi campaign Bisnupur da hogdokre Mamang gi laingak matamdagi saba horakiba Tombisna Market Complex sahi amagi mamangdagi thabak lepkre Amadi Nupi Singh na masagi senthok lambi laina hingbang ngamlaba matamda Nupi Singh gi thak hena wangna leiba ngamgani haina Agriculture Director Laltanpui Bansong na haikre ISTV na pizaba ngasi nung magyoy pa pao matang hasta loizere midiyang tapiri basingbu amukan at krumzay.